ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯂꯩꯒꯦ ꯅꯠꯇ꯭ꯔꯒ ꯌꯣꯟꯒꯦ ꯇꯥꯔꯒꯗꯤ ꯃꯥꯔꯀꯦꯠꯇ ꯆꯠꯄ ꯗꯔꯀꯥꯔ ꯂꯩ ꯂꯩꯐꯝ ꯌꯣꯟꯐꯝꯁꯤꯕꯨ ꯃꯥꯔꯀꯦꯠ ꯍꯥꯏꯔꯒ ꯈꯪꯅꯩ ꯃꯥꯔꯀꯦꯠꯁꯤꯅ ꯀꯔꯤꯒꯨꯝꯕ ꯚꯤꯖꯤꯇꯦꯕꯜ ꯃꯥꯔꯀꯦꯠ ꯑꯣꯏꯇꯥꯔꯕ ꯃꯐꯝꯗꯨꯗ ꯐꯪꯒꯗꯣꯏꯁꯦ ꯚꯤꯖꯤꯇꯦꯕꯜ ꯈꯛ ꯐꯪꯒꯅꯤ ꯑꯗꯨꯕꯨ ꯃꯥꯔꯀꯦꯠꯁꯤꯅ ꯀꯔꯤꯒꯨꯝꯕ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠ ꯑꯣꯏꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯕ The stock market is now down 21%. We're now down 43%. Stock market is injang napi hera singla je si mu fangaroi. Stock market da fangadoise company singi share singsi khak fangani. Aduna stock market da khoina leibe yon ba tawdoise company singsi share si khak oigani. Aduna stock market khangge taragadi company singi share singse kari no aise koi fajana muna khangde yaro. Share se kari no have se yamna samma example am piraga explain tawge tan nama se khoi hum yena ba tare khalasine adoi taragadi tan je chawba chamara mong da share ahum khaidok taw share amana aigi amana nangi aduga amana magi tan yena ba kan sida share aina palai je sigi concept sini stock market ta share aina lakadoi je company amagi value se market capitalization haraga khangnai Market capitalization habadi kanaguma mi na company do pull up laige taragadi lupa kya thigani habdo adubu market capitalization hare khane high river company gi value se company sigi mapu singchina machet thugairaga moi masen ye nei ada moi na pairi ba machet tu gi khwai gi pitpa unit se sisibu share ama hare khangne Howjik SBI ki share amai maman se 420 ki mea lai aduga Reliance ki share amai maman na 2100 ki mea lai khudam moina nangna karigumba SBI ki share khar laisila tham taraba adoi taragadi SBI hariba company sigi share khar gidi nangna mapu oirabani Shares of the electric car maker Tesla Motors are up. The electric car maker surged to nearly 41%, the second best IPO gain of IPO have the initial public offering have ne private company je ahan bo in public company olakpa have the private company gi share sing do ahan bo in market ta pothoga public ta fanganba aduna company ama se IPO launch tawgi taragadi company dugi share sing do public na lining ma matam da laibe yarni Public company singse anambana private company de own giba ngathane private company ma public company own bai je tarai ba thabukti oide ahan bada sebi gi ayaba ma sange adui matungda mo stock exchange ta list tawrani adagi IPO launch tawraga company du share sing da market ta puthoga public ta mu phangandoi Stock exchange sai stock market ki diyam chawba supermarket makhalamane injang na pi yon ba market sida kamai tawge kan sida farm da thari bingjana bijingja market ta hana putho matungda public na laiba yon ba tawgodoine sumaina company gi share sing sisu stock exchange ta putho matungda public na laiba yon ba tawgodoine India gi oina yamna maming chatpa stock exchange ani khak lai National Stock Exchange haibamga Bombay Stock Exchange haibamga Stock market ta trading tawge taragadi ahan bada broker amai makhada demat account amadi trading account hangbu darkar lai haibe account ji hanga matung ni khoina stock market gi share je leibi yonba mung tawdoise ai khoina hangi ba broker je haibadi zeroda oibai Upstox oibai haiba broker je ahan bada koi sina ba haiba ma darkar lai khudam oina haibada Facebook sina matamda message se kaino khangdraba friend request se kaino khangdraba adai khoi friend je kaida thini khangdraba adui taragadi Facebook paibagi nungai ba khoi phangoi sumaina khoina trading tawge taragadi broker duna platform am pirakani haiba platform no karmaina sinani je go haitaba stock kaida thini khangtaba buy na kaida tawni sell na gamai tawni adai paisa tongagadi kaida yengani ba sumba concept sing je si jo khoi ahan ba khangde yaro Stock market ta trading tawba changna raise paisa tana bai damutani trading id karbar haibani karbar tawba da paisa tan bai concept se sigam mane
ꯀꯔꯕꯥꯔ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄꯣꯠ ꯑꯃꯁꯦ ꯍꯣꯡꯅ ꯂꯩꯔꯅꯤ ꯑꯗꯨꯒ ꯇꯥꯡꯅ ꯌꯣꯜꯂꯅꯤ ꯂꯦꯝꯍꯧꯕꯗ ꯑꯩꯒꯤ ꯄ꯭ꯔꯣꯐꯤꯠ ꯁꯨꯃꯥꯏꯅ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯁꯤꯗꯁꯨ ꯁ꯭ꯇꯣꯛ ꯑꯃꯁꯦ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛ ꯔꯤꯂꯥꯌꯟꯁꯀꯤ ꯁꯤꯌꯔ ꯑꯃꯒꯤ ꯄ꯭ꯔꯥꯏꯁꯁꯦ 2100ꯀꯤ ꯃꯌꯥ ꯂꯩ ꯐ꯭ꯌꯨꯆꯔꯗ ꯀꯔꯤꯒꯨꯝꯕ ꯔꯤꯂꯥꯌꯟꯁꯀꯤ ꯁꯤꯌꯔ ꯑꯃꯒꯤ ꯄ꯭ꯔꯥꯏꯁꯁꯦ 2500 ꯌꯧꯔꯛꯀꯅꯤꯅ ꯈꯟ ꯇꯥꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯔꯤꯂꯥꯌꯟꯁꯀꯤ ꯁꯤꯌꯔ ꯑꯃ ꯂꯩꯁꯤꯟꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ 2500 ꯌꯧꯔꯛꯄ ꯇꯥꯔꯒꯗꯤ ꯁꯤꯌꯔ ꯑꯃꯗ ꯂꯨꯄꯥ 100 ꯇꯣꯡꯒꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯁꯤꯌꯔ 10 ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯁꯤꯌꯔ 10ꯁꯤꯗ ꯂꯨꯄꯥ 4,000 ꯇꯣꯡꯒꯅꯤ ꯁꯤꯒꯤ ꯀꯟꯁꯦꯞꯁꯤꯗꯅꯤ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯇꯒꯤ ꯄꯩꯁꯥ ꯇꯥꯜꯂꯤꯁꯦ ꯁꯤꯕꯨ ꯕꯥꯏ ꯂꯣ ꯁꯦꯜ ꯍꯥꯏ ꯍꯥꯏꯔꯒ ꯈꯪꯅꯩ ꯑꯗꯨꯒ ꯁꯣꯔꯠ ꯁꯦꯂꯤꯡ ꯍꯥꯏꯕ ꯀꯟꯁꯦꯞ ꯑꯃꯁꯨ ꯂꯩ ꯁꯤꯗꯤ ꯑꯩ ꯀꯣꯟꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯛꯀꯦ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯁꯤꯗ ꯗꯤꯃꯦꯠ ꯑꯦꯀꯥꯎꯟ ꯑꯃ ꯍꯥꯡꯖꯤꯜꯂꯒ ꯍꯦꯛꯇ ꯆꯪꯉꯒ ꯕꯥꯏ ꯇꯧꯔ ꯁꯦꯜ ꯇꯧꯔ ꯄꯩꯁꯥ तानꯒꯗꯧ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯗ ꯇꯧꯒꯗꯧꯔꯤꯕ ꯁ꯭ꯇꯣꯛꯇꯣ ꯑꯦꯅꯥꯂꯥꯏꯖ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕꯗꯤ ꯐ꯭ꯌꯨꯆꯔꯗ ꯍꯥꯏꯔꯤꯕ ꯁ꯭ꯇꯣꯛꯇꯣ ꯀꯔꯝꯍꯥꯏꯅ ꯄꯔꯐꯣꯔꯝ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯅꯩꯅꯔ ꯃꯇꯨꯡꯗ ꯇ꯭ꯔꯦꯗꯁꯦ ꯇꯧꯒꯗꯧꯅꯤ ꯑꯗꯨꯅ ꯃꯥꯔꯀꯦꯠ ꯑꯦꯅꯥꯂꯥꯏꯁꯤꯁꯁꯦ ꯃꯔꯨ ꯑꯣꯏ ꯃꯥꯔꯀꯦꯠ ꯑꯦꯅꯥꯂꯥꯏꯁꯤꯁꯁꯦ ꯃꯈꯜ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯏ ꯐꯟꯗꯥꯃꯦꯟꯇꯦꯜ ꯑꯦꯅꯥꯂꯥꯏꯁꯤꯁ ꯍꯥꯏꯕ ꯑꯃꯒ ꯇꯦꯛꯅꯤꯀꯦꯜ ꯑꯦꯅꯥꯂꯥꯏꯁꯤꯁ ꯍꯥꯏꯕ ꯑꯃꯒ ꯐꯟꯗꯥꯃꯦꯟꯇꯦꯜ ꯑꯦꯅꯥꯂꯥꯏꯁꯤꯁ ꯍꯥꯏꯁꯦ ꯅꯨꯡꯒꯤ ꯑꯣꯏꯕ ꯑꯦꯅꯥꯂꯥꯏꯁꯤꯁꯅꯤ ꯍꯥꯏꯕꯗꯤ ꯁ꯭ꯇꯣꯛ ꯑꯃ ꯅꯪꯅ ꯐꯟꯗꯥꯃꯦꯟꯇꯦꯜ ꯑꯦꯅꯥꯂꯥꯏꯁ ꯇꯧꯒꯦ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯁ꯭ꯇꯣꯛꯇꯨꯒꯤ ꯀꯝꯄꯅꯤꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯁꯦ ꯅꯪꯅ ꯑꯦꯅꯥꯂꯥꯏꯁ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯗꯤ ꯄ꯭ꯔꯣꯐꯤꯠ ꯂꯣꯁ ꯁ꯭ꯇꯦꯠꯃꯦꯟꯅ ꯀꯃꯥꯏꯅ ꯇꯧꯔꯤ ꯕꯦꯂꯦꯟꯁ ꯁꯤꯠꯅ ꯀꯃꯥꯏꯅ ꯇꯧꯔꯤ ꯑꯗꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯀꯣꯅꯣꯃꯤ ꯀꯟꯗꯤꯁꯟꯁꯤꯅ ꯁ꯭ꯇꯣꯛꯇꯨꯗ ꯀꯔꯤ ꯏꯐꯦꯛ ꯄꯤꯔꯛꯄ ꯌꯥꯏꯅ ꯑꯦꯅꯥꯂꯥꯏꯁ ꯇꯧꯕꯁꯤꯕꯨ ꯐꯟꯗꯥꯃꯦꯟꯇꯦꯜ ꯑꯦꯅꯥꯂꯥꯏꯁꯤꯁ ꯍꯥꯏꯔꯒ ꯈꯪꯅꯩ ꯁ꯭ꯇꯣꯛ ꯑꯃꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯐꯟꯗꯥꯃꯦꯟꯇꯦꯜꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯥꯑꯀꯨꯝ ꯅꯥꯏꯍꯟꯕꯅꯤ ꯃꯅꯨꯡꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯡꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯄ꯭ꯔꯥꯏꯁꯁꯦ ꯂꯦꯞꯄꯅꯤꯅ ꯄ꯭ꯔꯥꯏꯁꯁꯤꯗ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛꯁꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡꯁꯦ ꯐꯪꯉꯤ ꯑꯗꯨꯅ ꯃꯅꯨꯡꯗ ꯐꯟꯗꯥꯃꯦꯟꯇꯦꯜ ꯀꯩꯗꯧꯔꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯅꯥꯊꯩꯔꯒ ꯄ꯭ꯔꯥꯏꯁꯁꯤ ꯈꯛ ꯅꯩꯅꯕ ꯃꯇꯝꯗ ꯐꯟꯗꯥꯃꯦꯟꯇꯦꯜ ꯈꯪꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ ꯁ꯭ꯇꯣꯛꯁꯦ ꯐ꯭ꯌꯨꯆꯔꯗ ꯀꯔꯤ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯁꯦ ꯑꯦꯅꯥꯂꯥꯏꯁ ꯇꯧꯕ ꯌꯥꯕ ꯑꯃꯨꯛ ꯂꯩꯔꯦ ꯁꯤꯒꯤ ꯑꯦꯅꯥꯂꯥꯏꯁ ꯈꯨꯇꯧꯁꯤꯅ ꯇꯦꯛꯅꯤꯀꯦꯜ ꯑꯦꯅꯥꯂꯥꯏꯁꯤꯁ ꯀꯧꯏ ꯇꯦꯛꯅꯤꯀꯦꯜ ꯑꯦꯅꯥꯂꯥꯏꯁꯤꯁꯇꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤ ꯈꯔ ꯑꯃꯅ ꯏꯟꯗꯤꯀꯦꯇꯔ ꯁꯤꯖꯤꯟꯅꯔꯒ ꯑꯦꯅꯥꯂꯥꯏꯁ ꯇꯧꯕꯁꯨ ꯌꯥꯎꯏ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯄ꯭ꯔꯥꯏꯁꯀꯤ ꯕꯤꯍꯦꯕꯤꯌꯔꯁꯦ ꯑꯁꯤꯈꯛ ꯌꯦꯡꯉꯒ ꯑꯦꯅꯥꯂꯥꯏꯁ ꯇꯧꯖꯩ ꯃꯥꯔꯀꯦꯠ ꯑꯦꯅꯥꯂꯥꯏꯁꯤꯁꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯦꯟꯇꯦꯜ ꯑꯦꯅꯥꯂꯥꯏꯁꯤꯁꯁꯤ ꯑꯃꯨꯛ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯃꯦꯟꯇꯦꯜ ꯑꯦꯅꯥꯂꯥꯏꯁꯤꯁꯁꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯂꯣꯏ ꯇꯨꯒꯅꯤ ꯍꯥꯏꯕꯗꯤ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯇ ꯂꯥꯛꯏꯁꯤꯡꯁꯦ ꯈꯨꯇꯨꯝ ꯁꯤꯡꯉꯒ ꯂꯥꯛꯄ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯈꯨꯠꯇꯦꯡ ꯊꯥꯔꯒ ꯍꯟꯈꯤꯕ ꯉꯥꯛꯇꯅꯤ ꯑꯃꯔꯣꯝꯗ ꯃꯥꯔꯀꯦꯠ ꯑꯦꯅꯥꯂꯥꯏꯁꯤꯁꯁꯤꯗꯤ ꯌꯥꯝ ꯂꯥꯏꯕ ꯄꯣꯠꯅꯤ ꯅꯨꯃꯤꯠ 10ꯅꯤ ꯊꯥ ꯑꯃ ꯇꯥꯛꯄꯗ ꯌꯥꯝ ꯂꯥꯏꯅ ꯍꯩꯕ ꯄꯣꯠꯅꯤ ꯑꯗꯨꯕꯨ ꯃꯦꯟꯇꯦꯜ ꯑꯦꯅꯥꯂꯥꯏꯁꯤꯁꯁꯤꯅꯤ ꯌꯥꯝꯅ ꯂꯨꯔꯤꯁꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯥꯖꯠ ꯂꯤꯆꯠꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯇ꯭ꯔꯦꯗꯤꯡ ꯇꯧꯔꯤꯗꯨꯒꯤ ꯑꯗꯨꯗ ꯏꯐꯦꯛ ꯂꯥꯛꯀꯅꯦꯕ ꯍꯥꯏꯗꯤ ꯑꯩꯁꯦ ꯇ꯭ꯔꯦꯗꯤꯡ ꯇꯧꯕ ꯃꯇꯝꯗ ꯇ꯭ꯔꯦꯗꯔ ꯑꯃꯅ ꯆꯦꯟꯕ ꯃꯒꯨꯟꯗꯣ ꯆꯦꯜꯍꯟꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯆꯦꯟꯗ꯭ꯔꯒꯁꯨ ꯅꯝꯗꯅ ꯆꯦꯜꯍꯟꯒꯗꯣꯏꯅꯤ ꯀꯔꯤꯒꯨꯝꯕ ꯆꯦꯟꯕ ꯉꯝꯗ꯭ꯔꯒꯗꯤ ꯁꯨꯝ ꯇꯨꯒꯅꯤꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯣꯛꯁꯦ ꯐꯖꯅ ꯑꯦꯅꯥꯂꯥꯏꯁ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯑꯩꯈꯣꯏꯅ ꯔꯒꯥꯎ ꯊꯥꯕ ꯃꯇꯝꯗ ꯀꯔꯝꯕ ꯋꯥꯈꯜ ꯈꯜꯂꯤ ꯊꯥꯕ ꯃꯇꯝꯗ ꯏꯁꯥꯁꯦ ꯏꯔꯥꯡ ꯑꯃꯗ ꯏꯍꯨꯜ ꯑꯃꯗ ꯄꯨꯔꯒ ꯆꯠꯄꯅꯤ ꯍꯥꯏꯕꯗꯤ ꯄꯩꯁꯥꯗꯣ ꯃꯥꯡꯉꯒꯁꯨ ꯕꯤꯠ ꯑꯃ ꯂꯩꯕꯅꯤ ꯇꯣꯡꯉꯒꯁꯨ ꯕꯤꯠ ꯑꯃꯅꯤ ꯍꯥꯏꯗꯤ ꯄꯨꯔꯥ ꯖꯨꯋꯥꯔꯒꯤ ꯏꯔꯥꯡ ꯑꯃ ꯄꯨꯕꯅꯦꯕ ꯑꯗ ꯖꯨꯋꯥꯔ ꯁꯥꯟꯅꯕꯗ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯦꯟꯇꯥꯂꯤꯇꯤꯗꯣ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯇ ꯄꯨꯁꯤꯜꯂꯛꯄ ꯌꯥꯗꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯖꯨꯋꯥꯔꯒꯤ ꯃꯦꯟꯇꯥꯂꯤꯇꯤꯁꯦ ꯑꯩꯈꯣꯏꯁꯦ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅꯔꯒ ꯂꯥꯛꯄꯅꯦꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯀ꯭ꯔꯤꯀꯦꯠ ꯁꯥꯟꯅꯔꯁꯨ ꯏꯟꯗꯤꯌꯥꯅ ꯀꯥꯅꯦꯅ ꯍꯦꯛꯇ ꯄꯩꯁꯥ ꯊꯥꯕꯤꯕ ꯃꯤꯅ ꯁꯥꯟꯅꯔꯤꯕ ꯀ꯭ꯔꯤꯀꯦꯠꯇꯨꯗ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯖꯨꯋꯥꯔ ꯑꯣꯟꯊꯣꯛꯄꯤ ꯑꯗꯨꯅ ꯖꯨꯋꯥꯔ ꯑꯣꯟꯊꯣꯛꯄꯁꯤ ꯌꯥꯝ ꯍꯩꯕꯅꯤꯅ ꯔꯒꯥꯎꯗ ꯂꯩꯔꯤꯕ ꯖꯨꯋꯥꯔꯒꯤ ꯃꯦꯟꯇꯥꯂꯤꯇꯤꯗꯣ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯇ ꯆꯪꯉꯛꯄ ꯃꯇꯝꯗꯁꯨ ꯖꯨꯋꯥꯔ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡꯗ ꯃꯣꯏ ꯁꯥꯟꯅꯩꯌꯦꯕ ꯑꯗꯨꯗꯨꯅ ꯖꯨꯋꯥꯔꯒꯤ ꯃꯦꯟꯇꯥꯂꯤꯇꯤꯁꯦ ꯁꯤꯁꯤ ꯑꯃ ꯊꯥꯗꯣꯛꯄ ꯑꯃ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯁꯤ ꯊꯥꯗꯣꯛꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯦꯟꯇꯦꯜ ꯑꯦꯅꯥꯂꯥꯏꯁꯤꯁ ꯑꯃꯨꯛ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯃꯦꯟꯇꯦꯜ ꯑꯦꯅꯥꯂꯥꯏꯁꯤꯁꯀꯤ ꯇꯣꯄꯤꯛꯁꯦ ꯚꯤꯗꯤꯑꯣ ꯑꯃ ꯇꯣꯡꯈꯥꯏꯅ ꯁꯦꯝꯃꯒ ꯑꯩ ꯐꯖꯅ ꯑꯃꯨꯛ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯛꯀꯦ ꯑꯔꯣꯏꯕꯗꯅ ꯔꯤꯛꯁ ꯑꯦꯅꯥꯂꯥꯏꯁꯤꯁꯁꯦ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯁꯦ ꯔꯤꯛꯁ ꯌꯥꯝꯅ ꯑꯣꯏ ꯍꯥꯏꯕꯗꯤ ꯑꯩꯅ ꯌꯥꯎꯔꯤꯕ ꯄꯩꯁꯥꯁꯦ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯇ꯭ꯔꯦꯗꯤꯡ ꯇꯧꯕꯁꯦ ꯍꯩꯇ꯭ꯔꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯔ ꯑꯃꯒꯤ ꯃꯦꯟꯇꯥꯂꯤꯇꯤ ꯆꯦꯟꯗ꯭ꯔꯒꯗꯤ ꯑꯩꯒꯤ ꯑꯦꯀꯥꯎꯟꯗ ꯌꯥꯎꯔꯤꯕ ꯄꯩꯁꯥꯁꯦ ꯁꯦꯞ ꯑꯣꯏꯗꯦ ꯃꯔꯝꯗꯤ ꯂꯣꯏꯅ ꯃꯥꯡꯈꯤꯕꯒꯤ ꯆꯥꯟꯁꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯅ ꯂꯩ ꯑꯗꯨꯅ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯇ ꯆꯪ ꯇꯥꯔꯒꯗꯤ ꯔꯤꯛꯁꯁꯦ ꯐꯖꯅ ꯑꯦꯅꯥꯂꯥꯏꯁ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯔꯤꯛꯁ ꯃꯦꯅꯦꯖꯃꯦꯟ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯂꯩ
ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯇ꯭ꯔꯦꯗ ꯑꯃꯗ ꯌꯥꯝꯂꯕꯗ 2% ꯗꯒꯤ ꯍꯦꯟꯅ ꯔꯤꯛꯁ ꯂꯧꯗꯦ ꯍꯥꯏꯕꯗꯤ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯑꯦꯀꯥꯎꯟꯗ ꯂꯨꯄꯥ ꯂꯥꯈ ꯑꯃ ꯌꯥꯎꯔꯦꯅ ꯈꯜꯂꯣꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯅ ꯂꯧꯔꯤꯕ ꯇ꯭ꯔꯦꯗꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯥꯏꯊꯤꯕ ꯇꯥꯔꯒꯗꯤ ꯂꯨꯄꯥ 2,000 ꯗꯒꯤ ꯍꯦꯟꯅ ꯃꯥꯡꯍꯟꯗꯦ ꯍꯥꯏꯕꯗꯤ 2% ꯈꯛꯇꯅꯤ ꯑꯩꯅ ꯔꯤꯛꯁ ꯂꯧꯔꯤꯁꯦ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯜꯇꯤꯄꯜ ꯇ꯭ꯔꯦꯗ ꯇꯧꯕ ꯇꯥꯔꯕ ꯍꯥꯏꯕꯗꯤ ꯇ꯭ꯔꯦꯗ ꯑꯃꯗꯒꯤ ꯍꯦꯟꯅ ꯇꯧ ꯇꯥꯔꯒꯗꯤ ꯑꯃꯨꯛ 3% ꯗꯒꯤ ꯍꯦꯟꯅ ꯔꯤꯛꯁ ꯂꯧꯗꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯂꯧꯔꯤꯕ ꯇ꯭ꯔꯦꯗꯁꯤꯡꯁꯤꯅ ꯄꯨꯂꯞ ꯇꯨꯕ ꯃꯇꯝꯗ ꯂꯨꯄꯥ 3,000 ꯗꯒꯤ ꯍꯦꯟꯅ ꯃꯥꯡꯍꯟꯗꯦ ꯀꯔꯤꯒꯨꯝꯕ ꯑꯩ ꯑꯦꯀꯥꯎꯟꯗ ꯂꯨꯄꯥ ꯂꯥꯈ ꯑꯃ ꯌꯥꯎ ꯇꯥꯔꯒꯗꯤ ꯑꯗꯨꯅ ꯇ꯭ꯔꯦꯗ ꯑꯅꯤ ꯂꯧꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯔꯤꯛꯁꯁꯦ ꯇ꯭ꯔꯦꯗ ꯑꯃꯗ 1.5% ꯒꯤ ꯆꯥꯡ ꯂꯧꯒꯅꯤ ꯑꯩꯅ ꯂꯧꯔꯤꯕ ꯇ꯭ꯔꯦꯗꯁꯤꯅ ꯀꯔꯤꯒꯨꯝꯕ ꯄꯣꯖꯤꯁꯟ ꯇ꯭ꯔꯦꯗꯤꯡ ꯑꯣꯏꯇꯥꯔꯒꯗꯤ ꯔꯤꯛꯁ ꯇꯨ ꯔꯤꯋꯥꯔꯗꯁꯦ 1:2 ꯒꯤ ꯃꯊꯛꯇ ꯂꯧꯒꯅꯤ ꯗꯦ ꯇ꯭ꯔꯦꯗꯤꯡ ꯑꯣꯏꯔꯒꯅ ꯔꯤꯛꯁꯁꯦ 1% ꯒꯤ ꯃꯈꯥꯗ ꯂꯧꯒꯅꯤ ꯑꯗꯨꯒ ꯔꯤꯛꯁ ꯇꯨ ꯔꯤꯋꯥꯔꯗꯁꯤꯗ 1:1 ꯒꯤ ꯃꯊꯛꯇ ꯂꯧꯒꯅꯤ ꯁꯤꯗ ꯍꯥꯏꯔꯤꯁꯤꯡꯁꯦ ꯑꯩꯒꯤ ꯑꯣꯏꯕ ꯔꯤꯛꯁ ꯃꯦꯅꯦꯖꯃꯦꯟ ꯁꯤꯁꯇꯦꯝꯅꯦ ꯁꯣꯝꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯒꯁꯨ ꯅꯣꯡꯃ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛ ꯐꯖꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯛꯈꯤꯅꯤ ꯑꯩꯈꯣꯏꯅ ꯃꯥꯔꯀꯦꯠ ꯑꯦꯅꯥꯂꯥꯏꯁꯤꯁ ꯐꯖꯅ ꯈꯪꯉꯕ ꯃꯦꯟꯇꯦꯜ ꯑꯦꯅꯥꯂꯥꯏꯁꯤꯁ ꯐꯖꯅ ꯈꯪꯉꯕ ꯔꯤꯛꯁ ꯑꯦꯅꯥꯂꯥꯏꯁꯤꯁ ꯐꯖꯅ ꯈꯪꯉꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯇ꯭ꯔꯦꯗꯤꯡ ꯁꯤꯁꯇꯦꯝ ꯑꯃ ꯁꯦꯠ ꯇꯧꯔꯒ ꯊꯝꯒꯅꯤ ꯇ꯭ꯔꯦꯗꯤꯡ ꯁꯤꯁꯇꯦꯝꯁꯤꯗ ꯑꯩꯒꯤ ꯇ꯭ꯔꯦꯗꯤꯡ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯌꯥꯎꯒꯅꯤ ꯑꯗꯒꯤ ꯔꯤꯛꯁ ꯃꯦꯅꯦꯖꯃꯦꯟ ꯁꯤꯁꯇꯦꯝ ꯌꯥꯎꯒꯅꯤ ꯃꯦꯟꯇꯦꯜ ꯑꯦꯅꯥꯂꯥꯏꯁꯤꯁ ꯁꯤꯁꯇꯦꯝ ꯌꯥꯎꯒꯅꯤ ꯑꯗꯨꯒ ꯑꯩꯅ ꯃꯥꯔꯀꯦꯠꯁꯦ ꯀꯔꯝꯍꯥꯏꯅ ꯑꯦꯅꯥꯂꯥꯏꯖ ꯇꯧꯋꯦ ꯍꯥꯏꯕꯒꯤ ꯁꯤꯁꯇꯦꯝ ꯌꯥꯎꯒꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯔꯨꯜ ꯈꯔ ꯁꯦꯠ ꯑꯣꯐ ꯔꯨꯜ ꯈꯔ ꯑꯩꯈꯣꯏꯅ ꯊꯝꯒꯅꯤ ꯍꯥꯏꯔꯤꯕ ꯁꯦꯠ ꯑꯣꯐ ꯔꯨꯜꯁꯦ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯏꯟꯕ ꯇꯥꯔꯒꯗꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯩꯁꯥ ꯇꯥꯟꯕ ꯔꯨꯜ ꯑꯣꯏꯒꯗꯧꯕ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯔꯨꯜꯗꯨꯅ ꯆꯠꯅꯕ ꯌꯥꯕ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯔꯨꯜꯗꯨ ꯏꯟꯕ ꯃꯇꯝꯗ ꯄꯩꯁꯥ ꯇꯥꯟꯕ ꯉꯝꯒꯗꯧꯕ ꯔꯨꯜ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯔꯨꯜꯁꯤꯡꯗꯨꯕꯨ ꯇ꯭ꯔꯦꯗꯤꯡ ꯑꯦꯠꯁ ꯍꯥꯏꯔꯒ ꯈꯪꯅꯩ ꯑꯗꯨꯅ ꯇ꯭ꯔꯦꯗꯔ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯇ꯭ꯔꯦꯗꯤꯡ ꯑꯦꯠꯁ ꯑꯃ ꯂꯩꯕ ꯗꯔꯀꯥꯔ ꯂꯩ ꯑꯩꯒꯤꯁꯨ ꯇ꯭ꯔꯦꯗꯤꯡ ꯑꯦꯠꯁ ꯂꯩꯖꯩ ꯑꯩꯒꯤ ꯇ꯭ꯔꯦꯗꯤꯡ ꯑꯦꯠꯁꯇ ꯌꯥꯎꯔꯤꯕ ꯔꯨꯜꯁꯤꯡꯁꯦ ꯏꯁꯥꯅ ꯁꯦꯝꯖꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯏꯁꯥꯅ ꯁꯦꯝꯖꯔꯤꯕ ꯔꯨꯜꯁꯤꯒꯤ ꯃꯤꯅꯥꯏꯁꯦ ꯑꯃꯨꯛ ꯏꯁꯥꯅ ꯑꯃꯨꯛ ꯑꯣꯏꯖꯩ ꯍꯥꯏꯕꯗꯤ ꯇ꯭ꯔꯦꯗ ꯇꯧꯕ ꯃꯇꯝꯗ ꯔꯨꯜꯗꯨꯅ ꯍꯥꯏꯕ ꯅꯤꯌꯣꯝꯗꯨꯈꯛ ꯑꯩ ꯏꯜꯂꯤ ꯍꯥꯏꯕꯅꯤ ꯃꯤꯅꯥꯏ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯔꯦ ꯚꯤꯗꯤꯑꯣꯁꯤꯒꯤ ꯄꯥꯟꯗꯝꯗꯤ ꯁꯤꯡꯒꯜ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯌꯦꯡꯕ ꯃꯇꯝꯗ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯇ ꯇ꯭ꯔꯦꯗꯤꯡ ꯇꯧꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯆꯥꯎꯔꯥꯛꯄ ꯑꯥꯏꯗꯤꯌꯥ ꯑꯃ ꯄꯤꯅꯕꯒꯤꯗꯃꯛꯇ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯖꯕꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣ ꯁꯤꯔꯤꯁ ꯀꯌꯥ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯃꯥꯔꯀꯦꯠ ꯃꯅꯤꯌꯥ ꯍꯥꯏꯔꯤꯁꯤꯒ ꯐꯦꯁꯕꯨꯛ ꯄꯦꯖ ꯃꯥꯔꯀꯦꯠ ꯃꯅꯤꯌꯥꯅ ꯆꯞ ꯃꯥꯟꯅꯅ ꯍꯥꯡꯕꯅꯤ ꯁꯤꯗ ꯊꯥꯒꯠꯂꯛꯀꯅꯤ ꯃꯌꯥꯝ ꯉꯥꯏꯕꯤꯌꯨ